Lakhipuronline puthok saba April ki tang kunmari nongmaijing nimit ki Khomjinba Pao tabirasi. Ahanbada maruoi Pao Tripura ki Obhoynagar amadi Gaurnagar da Khongjomlan ningsing thoram pangthokre. Assam lengakna Bangladesh Liberation War da saruk yakiba Assam gi athoba singbu ikai khumnabada retired captain Dr. Moirangthem Sanatomba su yauri. Barak Tampak ki mafam dasu Khongjomlan ningsing thoram pangthoknakre. Anisuba Gurumayum Brindarani Sharma Memorial Open Football Tournament ki final da Mission FC Kamranga amadi UJB FC Markulin thengnaragani. Lakhipur Football Academy ki anuba thausil kangrup semkre amasung Ima kholna Khongjomlan ningsing thoram amasung Khongjomlan saita serengi khonjel haiba thoram pangthokre. Haujik mapungoi Pao tabirasi. Krista kumja lising amaga chanipan marfutarama toida Manipur gi ningtamba ngagnanaba honabada Thawaina pontha pikreba athauba Major Pauna Brajabasina laikhidabagi ningsing kumon ngarang April gi tang kunhumdoi Tripura gi Obhoynagar amasung Gaurnagar mafam anida haikat lekat tamduna ikai khumnakre. Puthiba Welfare and Cultural Society amasung Pauna Brajabasi Foundation anina sinduna Obhoynagar da pangthokhiba thoramda President N. Niranjan, Cultural Activist N. Bira Singh, Social Activist Srimati Josna Devi amasung Secretary S. Deepak Kumar Saruyaki. Thauramda numidasigi maramda Maruk Pauche gi Joint Editor R.K. Tarunjit na wangangki. Athauba singbu saitharaduna Khumanthem Onimana Khongjom Parvasakhi. Masigi mamangda tarpon katuna athauba singi mitamda hikatlekat tamkhi. Amaromda Khwaigi Gaurnagar dasu Manipuri Literary and Cultural Forum amasung Pauna Foundation anina silduna athobagi mitamda leisu katuna numidasida Shraddhanjali katkhi. Thoramda maruena forum gi President N. Bira amasung Aiba S. Khelamon Sen wangangki. বিশেষ বক্তা হিসাবে আছেন এবং আজকে উপস্থিত যারা হয়েছে তাদেরকে আমাদের প্রতিভা ওয়েলফেয়ার এবং পাওনা প্রজা Mamalagati sama sumana to Romaniko mukuna umang anggomati langga mai British ki mai masaki manitam ngakna tapang ngaba ngadiba asipo puna injangwan makoi ki pauna ginjela tu ekona mu ekoi mirol ka kudomitina kubita Assam lengakna ngarang Bangladesh Liberation War lising amaga chamapan humbutra mathoida saruk yakiba Assam gi saknairaba mioi chamaga mangada ikai khumnaba utkre lising amaga chamapan humbutra mathoigi Bharat Pakistan landa hakthengana saruk yaruba Assam gi athoba chamaga manga gi marakta Kasar jila gi retired captain Dr. Moirangthem Sanatomba su yauri Panbayai Dr. M. Sanatomba Singha Lakhipur subdivision ki manung chanbada Emmanuel Hospital compound dagi Laikhidraba Moirangthem Deb Singh ki machanupani Krista kumja lising magachamapan humbutra mathoida sokna kiba Bharat Pakistan ki landa thauna phana saruk yakiba ki damak mahakpo Chief of Army Staff Commendation Card supiduna ikai khumnakhi Kendra ki ngaksel mantri Sri Rajnath Singh na athoiba mitung oina saruk yakiba thoramda Assam ki Governor Jagdish Mukhi Rajya ki Mukhyamantri Dr. Himanta Biswa Sarma amadi atai makok thongba miyoi sing saruk yakhi. Thoramda saruk yaraduna CM Dr. Himanta Biswa Sarma na hakthengna balanphamda laikhidraba Armed Force singi imung manungda ex gracia gi senpham lupa lakh kunda gi henkatuna lupa lakh yankhai piragani haikhi.
नुमित निनी चुपना पांगथोकदबा मणिपुरी साहित्य परिषद असम की हुम्पू सुबह चाही की मिफमलेन ngarang April की तांग कुनहुमदोय मणिपुरी साहित्य परिषद भवन सिलचरदा हौदोखरे अयुक्ता परिषद की फिराल सिंखतुना थरोम हौदोखी मणिपुरी साहित्य परिषद असम की प्रेसिडेंट nganगोम जोई कुमार सिंहना मिफम मपोयदुना जनरल असेंबली की मिफम चथकी अथौबा निंगसिंगलुप लखीपुरना एप्रिल की तांग कुनहुमदोय थांगजनुमिता खोंगजोमलान नुमित निंगसिंगबगी थौरम पांगथोकपगा मरी लेनना लखीपुर मयोलदा खिलिबा बीर टिकेंद्रजित की मितमदा हईलई कटलबा मतुंग लिसिंग अमगा चनिपान मरफुतरा माथोयगी हकथेंगनबा लानफमदा थवाई कटकिबा मितैगी अथौबा सिंगी मफमदा इकाई खुमनजबगा लेनना मिनिट अमा तुमिना लेप्तुना मपुगी मफमदा थौनिजखी थौरमदा एसडीओ लखीपुर जोय क्रिस्टिना अथौबा निंगसिंगलुप लखीपुर की प्रेसिडेंट राजकुमार सनाहल अयेकपम कुलचंद्र कोंजंगबम अरुणाना चिंगबा मियोइसिंग सरुयाखी मतुंगदा लखीपुर दलैबा निंगथेम पुखरीदा तर्पण कटखी थौरमगा मरी लेनना अयुकी पुंग मापन मखाइदा मणिपुरी गेस्ट हाउस दा लुप की प्रेसिडेंट आरके सनाहल मिफम मपोयदुना खन्ना नैनबगी मिफम अमा पांगथोखी मिफमदा युमनाम मनी लौखाम अतोल असांगबम गौरगोपाल लाइस्रम बाला इरोम गौरमनी लेसुंगबम रोबिंद्रो ओइनाम मनोरंजन के अरुणा देवी गीतू देवी न चिंगबा मियोई सिंह सरुक याखी बांगी सिंह से कबू बेली लाना ना होगा नहीं गीत में ना थांसा कबू बेली से कोई नहीं ना लौड़ी लु कबू बेली तो इंग्लिश ना बांग्लादेश तो है मतलब मैं सकते नहीं कभी सिंह सी बस मलुए आमदा चौजे ना गंभी सिंह ना उन्नत मार्जिन ना मोय पुना मोय जना कसाले नुंदना कसाले निगौलिया कसाले लैनुंदना इंग्लिश की Sila mo na sa pagbilang. Ano na, magi, kasalin ko, magi, lebak magi, mag-monsun. चामगा कुंथ्रामाथोय सुबा खोंजोमलाल निंगसिंग नुमित का मरी लेनना उधारबोन पानग्राम दलैबा पौना ब्रजबासी की सक्तमदा मैरा कत्तुना इकाई खुमनजखरे अयुक पुंग निपान ताबदा पानग्राम मैरा पाइबिलुप पौना निंगसिंग लुप अमदी माइफागी मिहुत सिंगना मैरा कटलबा मतुंग मिनिट अमा तुमिना लेप्तुना इमा लेबाक इजाति गिदमक थवाइना पोंथा ओइख्रबा अथौबा सिंगबो इकाई खुमनजखी थरोमदुदा आरामबम बिनोदिनी प्रभारानी सिंह जुबोती सिंह बैजयंती सिंह थंबाल पोंबी सिंह लकी सना सिंह प्रोमिला सिंह गीता सिंह शर्मिला सिंह दिनराती देवी बिसो सिंह जुबोती सिंह दीपाली सिंह लोइनना कामिनी सिंह चिंगबा मियोई सिंह सरुक जाखी पनबजाई चटखिबा थागी तांगकुंदा उधारबोन की एमएलए मिहिर कांति सोम याउदुना सफाई अभियान मिशन की मखादा पौना की स्टेचू असी सिट सेंगबगी थौरम पांगथोकी भारत की लेको नुंदा नंग लेतिंगी खुमन क्लब लखीपुर न सिंधुना खोंगजोमलान निंगसिंग थौरम लखीपुर खुमनदा पांगथोखरे थौरमदा क्लब की प्रेसिडेंट इंगुदम तरुण कुमार ने मिफम मपोइदुना मरेबा की दमक थवाई कटखिबा थौबसिंगी मफमदा लैसु अमदि मैरा कत्तुना इकाई खुमनजखी थौरमदा इंगुदम विनोद क्लब की प्रेसिडेंट इंगुदम तरुण कुमार आरामबम प्रदीप पोटसमम बिरहरी ngariambam osini mesnam sarat leitan them dinamani wahengbam rosan potsangbam bimoljit mutum ibomcha konthaujam nandalal huirem babul wangkhem imo kuman club lakhipur gi general secretary ingudam dijendra amadi atei club ki member kayana thoramda saruyakhi loinana numidang wairamda kuman gi thongal khudingda maira katuna athoba singi mafamdai kai khumna jaki सिंगिरबोन हाई स्कूल सानाबुंगदा अप्रैल की तांग अनि दगी चथरकलिबा अनि सुबा गुरुमयुम बृंदारानी शर्मा मेमोरियल ओपन फुटबॉल टूर्नामेंट की ngarang sanakiba aroiba सेमीफाइनल मैच ता मिशन एफसी कमरंगाना एसएफए सिंगिरबोन बु पांजल निपान अहुमदा माइथिबा पीखरे मसिगा लोइनना टूर्नामेंट असगी फाइनल दा मिशन एफसी कमरंगा अमदी यूजेबी एफसी मारकुलेन थेंगनरगनी अदुमोइनमक खुदोंगचादबा मनमरम ओइरगा फाइनल मैच की मतम लेपचेद्री फाइनल मैच की मतम मियामदा सोइदना खंगनजरकनी हाइना सिंगिरबोन फुटबॉल एकेडमी की जनरल सेक्रेटरी थांगजम शरद कुमार न फोंदोरकली
Lakhipur Football Academy gi mifam ama ngarang lenlei kaida Lukram Brajamhon gi sangai da pangthoktuna academy asigi lising ani ga kunithoi dagi lising ani ga kunmanga phawbagi anoba thaupuba singkhankhre Irom Goromani na thoramapu oiduna pangthokiba mifamda Asangbam Gorokopal Ngangom Niranjan Brahmachari Mayum Manikanta Sarmana Chingba Miyoi na saru yaki mifamna President oina Irom Goromani Vice President oina Dinamani Mutum amasung Moirangthem Brajagobin aduga Kaisam Ranjitbu General Secretary khanduna anoba mihut kangbo masemki Nungairaba paujela puduna lakjari Lamdamasida yan hanba oina yumda tangai fadana changba potlam sing adongi yum phawba thinjarakpagi khudongchaba pizari kaithel gi mamalda phanglagadaba pochai singasi kari karino haibadu aikhoi gi website ta changlaga yengbiu ngasimak order tobiu aikhoi gi website www.dukandar.com ahan bagi oina akaknaba mafam kharada home delivery gi khudongchaba pizari Akupa marol gi damak mobile number 789667707 da pau phawna biu Iramda miyam gi apunba khorjailup ima khol awang posangman na silangduna Khongjomlan ningsing thorom amasung Khongjomlan saitha sairengi khonjel haiba thoromama Manipur Hindi Parishad ki hall Old Assembly Road Imphal da ngarang thangjenamita pangthokre Tauramda JNM Dance Academy Imphal gi hanagi director Longjam Joychandra thoiba mitung Loop ki president Chingangbam Chandra Kalana Tharomapu amadi Dilip Konjengbam social worker loinana managing director Haingang Microfinance na akhanaba mitung oina lengsinki Athoiba mitung Tharomapu amadi akhanaba mitung singna luchingduna tinkiba miyamna Khongjomlanda thawai katkraba Layoi kraba ipai pusingi mapamda haikat lekat tamduna ikai khumna jaki Thauromapuna Khongjomlan bu saithaba saireng ama pathoktuna Khongjomlan saitha saireng haudok piki Manipur gi tongan ba khorirol gi lupsing amadi ima khol gi luploising punna miyoi yangkhaina Khongjomlan bu saithaba saireng khudol tamki haina ima khol gi secretary wahengbam romen gi cherol amada phongdorakle mitam bak ta sauraba mirol gi da tolaba Palen senglo khangdraba Aimang sintha tungin na chakliye khongchat se matang kaya ho khare ichel aigi khongnung da ture mai torbang da thokhi thodok kaya awa nungai wari singun li tambi pairanga Aroibada maruiba pau amukhanna Tripura gi Obhoynagar amadi Gaurnagar da Khongjomlan ningsing thorom pangthokre Assam lengakna Bangladesh Liberation War da saruk yakiba Assam gi athoba singbu ikai khumnabada retired captain Dr. Moirangthem Sanatomba su yauri Barak Tampak ki mafam da su Khongjomlan ningsing thorom pangthokna khre Anisuba Gurumayum Brindarani Sharma Memorial Open Football Tournament ki final da Mission FC Kamranga amadi UJB FC Markulin thengnaragani Lakhipur Football Academy gi anuba thausil kangrup semkhre amasung Ima kholna Khongjomlan ningsing thorom amasung Khongjomlan saitha sairengi khonjel haiba thorom pangthokre Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare